Lakle lakle Inspector Tayai 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 Ahan ramakta da Inspector Tayai tabiriba simbu James Haigurjamna taramlok sabu loinana ikoknona khurumjari ngasi su puduna laksari Inspector Tayai Chamapanga marphuga humdoi shuba tangka haukiba megi tang ahumdagi tholokiba kanglukki irang asina hauji phawbada miyoi kayagi punsi mangkre miyoi kayagi mayum maitumna thabikre nungsi nuksirabe mung manunggi miyoi kaya setna khainakre amadi thiba khangdaba kaya marum leiri tongan bo wafam singdi yumpham oiba wari kaya Inspector Tayai gi series asida chathaduna lakli afaba kaya loksin minasi imale baki damaktani pungning thogat minasi awa ana kaya tarba singda tengbang minasi ngasi su puduna laksari Phireppa taruk shuba tangka Santi taribro tare karino saubabu hospital lei haribasibo hoi hospital lei bane adubu laiba phabadagi yamna kainadi soktre adumapu hauji makti hogat kankatuna chatpadi ngamtre matam khradi hospital lei taba yarar ma sakhangdaba miyoi singna lambida mabu phuramani hairi karino ni harisibo adudi thawdokasigi makha tarakpata mangonda mo thadoi tholiba thawdoksing asi karino haiba khangtre mari leinaba kanagum amatana su yengchinbidre lephakase mapu pandre angambana set tuna chanabagi mawongda leire kari haigedabano khangtre mahakna kanada kari mangnaba thabak tawkhrabano khangti aisu hospital lagi halakani magi mawong matawdo yamna nungaiti aisu ne hospital la charingmani adai pabung lebadu da aisu thokpa yadraba ai kaidoba chatlibano kaidobano haiduna pabung nani senarakani khanbadaki nangi nanak to oina laklaban thadoi karisu kaiba leiti yamna khudong thiningai budi oiba nati chaina sing aduna masada I aseba aduga oi thangma makhong ado khara sokpani khara leiraga duma soidena pharakani haiye doctor na handak tholiba thodok sing asi karino amaromdana Phireppa lamdam asi thadoktuna atopa mafam amada chatkiba male lot ke yauna lot khraba male adu magaluna tinaba chawbna sokliba se mahakti taram laroi ko mahakti khanglam laroi karigumba khanglam labadi mahak soidena lakadab ado santi chawbagi sokpase photo ga toraga cover da hapsira karana khangani cover da urabadi pau tabadi mahak soidena lakpasu cover da hapsira wafam adubu aina karamna hudologan chawba koigi mung manungna natrabadi ekhoina mataw karamna cover da ekta haplugan adu su chummini adu ma so heba pawsi tarabadi soidena maki Phireppa soidena lakani na khal adu kamdoksi mado maga tanaba ma changan thawdoksing asibu karamna thokliban makhoigi yumai thakiba mamangda khana chainaba thokiba masiga mari leinaramgadra natraga punamasibu kanana siliba jan mahaksu laktre phagi dagi matam asum haujan khibana numit masing yam silan thadoi mahakpu kadaida leramgadoribano hauju phabu mahangna tumina lotuna leiribagi maramna karin magi thamoisisu kanni kanmajan matam amada nangi wahaita tajaningdana mahana haibu wafam amagi pakhom pirakadra nangonda khara tambiyu nangonda haibiyu haiduna engonda urururu leiduna leramba misagaman adubu khangauti karamna hongkibano haiba madu panamakto ai loina khangi thokiba thodogadugi matungdagi college khana chainaba yawi haibaduna madugi matungdagi pabungna magi marakta chalaga pabungna kanba wahi khara soidana hairamgan aina nungaitribadi mana aigi tungda kuilai leiduna leiringai matamda aina mabu thamoi sengna nungsibadi ngamkidi ai khangi mana iba nungsi haibadi adubu maga iga khenaba aduga pabung khoina aigi damakta hairiba wafam sing aduga aisho pungning se pungon onki maduna mabu aina ichamchama marup amadagi hena karigum amata khanma ngamkidaban adubu mahak urakdraba matam
mahangna college karaktaba matamdadi ai leitaba ngamkide ai isa ithanda prok chaki mahabu udabada isa ta leitapam khangkide aina mabu matik chade aiga lamba paba matamda mahak aina hantana khaluba punamak arem boiramki ai mahaki nungsiba wahibudi pakhum piba ngamtrabasu mahak khangdana aina mo mahabu nungsiramani aina mahabu nungsi haina phongdoluba mikuptadi mahakna aingondagi amuk leithoktuna chatkiban pomnamak ase loina khangnei madudi asengba thamoida phorokpa nungsiba karino haiba aina mayek sengna khanglaki adubu amuksu anirak suboina khana chainabagi thokdok ma thokraba matungda mahak yumda chatke haiduna chatkiban adubu mahaki yummai chakpagi paudi chawbana tamlamani chawbasu mahaki mamanabamna hairi haiduna wafam ase ingoda tamlakiban adubu mahakpu yum aduda khutakta kaukibagi maramna karigi aduga mahaki yumgi mai saklibana karigi yum mai saklaga mahna kadai waida lotuna leiriba natragana aingoda mak hainingdrabasu chawbadadi haibi yaina nangondadi haibi natraga yum mai thabasida mahangna aibu chingnaba leiraba jala natraga punamak sigi khujil thorangse aini haiduna khankraba jala madudi khalamoida nangdi karigino mana khangadoriba ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯉꯥꯡꯈꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯤꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯉꯥꯡꯕꯗꯨꯒ ꯅꯠꯇ꯭ꯔꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯃꯍꯥꯛꯅ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯒꯦ ꯃꯗꯨꯁꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯌꯥꯔꯦꯁꯦ ꯇꯣꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯅꯪꯅꯕꯨ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯄ ꯉꯝꯂꯒꯗ꯭ꯔꯥ ꯁꯥꯟꯇꯤ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯕꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯃꯉꯣꯟꯗ ꯄꯥꯟꯒꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯄꯥꯜꯂꯣꯏ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯣꯏ ꯏꯃꯥꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯕꯗꯤ ꯄꯤꯔꯔꯣꯏ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯔꯥꯟꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯏꯟꯕ ꯀꯔꯤꯁꯨ ꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯀꯥꯏꯕ ꯂꯩꯕꯁꯨ ꯅꯠꯇꯕ ꯅꯨꯡꯁꯤꯕꯗ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯆꯧꯕ ꯄꯜ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯄꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯆꯦꯅ ꯄꯨꯟꯗꯨꯅ ꯊꯨꯡꯅꯕ ꯄꯥꯝꯃꯤ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯁꯤꯅ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ ꯊꯥꯗꯣꯏ ꯃꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯐꯤꯔꯦꯞꯄꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯕꯨ ꯅꯪꯅ ꯃꯥꯕꯨ ꯀꯔꯤ ꯊꯥꯖꯗꯨꯅ ꯉꯥꯏꯈꯤꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯗꯧꯔꯤꯕ ꯁꯥꯟꯇꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯗ꯭ꯔꯕꯁꯨ ꯍꯤꯡꯕꯗꯨꯃꯛ ꯌꯥꯏ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯇꯨꯅ ꯑꯩ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯝ ꯂꯦꯟꯕ ꯉꯝꯒꯅꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯡꯕꯁꯨ ꯅꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯍꯤ ꯀꯌꯥ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯉꯥꯏꯕꯗ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯪꯅ ꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯤ ꯁꯥꯟꯇꯤ ꯅꯪꯁꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛꯅ ꯎꯠꯂꯒꯦ ꯑꯗꯨꯒ ꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣꯃ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯩ ꯇꯨꯃꯤꯟꯅꯅꯦ ꯄꯥꯕꯨꯡ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯇꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝ ꯇꯥꯔꯨꯀꯥꯟꯗ ꯊꯃꯣꯏꯁꯤꯁꯨ ꯃꯍꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯅ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯑꯃ ꯌꯥꯎꯗꯣꯔꯤ ꯅꯠꯇꯦ ꯐꯤꯔꯦꯞꯄꯅ ꯈꯜꯂꯤ ꯋꯥꯈꯟꯗꯨ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯗ꯭ꯔ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯅꯤꯡꯉꯦ ꯑꯗꯨ ꯀꯣꯛ ꯍꯥꯏ ꯐꯩꯌꯦ ꯅꯠꯇꯦ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯑꯗꯨ ꯌꯥꯝ ꯑꯣꯠꯂꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯅꯠꯇꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯃꯤ ꯃꯥꯅ ꯂꯩꯔꯤꯗꯨꯕꯨ ꯅꯪ ꯋꯥꯔꯤ ꯈꯔ ꯆꯥꯛꯁꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗꯗꯤ ꯈꯤꯇꯪ ꯍꯥꯏꯔꯛ ꯌꯥꯏꯗꯅ
nati wari si tama tamde ingon da suwa khalu kitang nungai ne nab kitang de dum hai yarim po ne ba as yamo wari gi wari ni wari mutu ta ko ke dorge loina mak tak thok khadi haidu khadi wari si bu ka wari le ru bu artha bu kari le gi yambo si ju ba pura aroi bin he sai ta woi ba gan mien man ta di wari gi li pham la pham ma to pham la pham khang jal ki ko chai ta woi ba nati lan khanarab de ngasi yong ne lan khanab de mayam ngang na ri sing si nati aseng du kitang khangab de ngangi wasi sini du loina mo mayai do dum samna dorim ne mi na bhamna sagala khanna bai si yong ne ngasi social media da torise kanglup ani na aman ama hai mathau sunglai leitab da du ge se thabak subudi na taba mayam gi thabak yaubudi na taba mateng pangsu yaub na taba phone am paisal laga leba ngak pok mi mayam lei phamung da lan hobu mayam su lei phamung da gi lan torok su mayam lei mi na ngang libdu da khang hai sarga dum yaub leiba kini da di hoji wari kholi si da di wari ni wahi phajabam to su puning wakhan thogar pe wangang ning da mi kya lei mi ga soib de yang kan da pangang na ngang ba du ge mi na phan thabak to su phai ga na machin da ga pak haining da ba mi ne shorak pu matam du da hayor ge na khare am hai bisu lei kari hai tai nang gi wari m lei dai ne kari no nang kapi ji hai kan na hawai ai gi mai pa si matam dai na taim cha da ne kap hodre du na ikapim ne do as yamo roi ni sai do mi yamo gi wari no phade de yogi du no tro yamo adetai min ngang simun tauni nati wakan se lana khana de na ba na huji ge koi wakan ta min na bam khok sangi ba as yamo wakan ta ba di ne malam to masiti yam le poni loi na mak kani no election gi matang do sungai re matam masi da vote ka ni karoi de gi horaga mi ya phapata ba mi sida ba de gi horaga na loi na social media sa phone ma paisa laga taw le ri se prithvi gi wari loin sarim ni mayum da di thaba am to taw do ba ising batil ma hon da ba aduga mi gi wari di kari honguni ekte yoksan ma da yung hauji tori ba mai tai pang ni maram se su ngang na ri se nati aseng ma mari ba ki da mak ta ne na thabak to ba mi di yaw dri ha nakan du di imana pokpo di ta dri ba id mayam tholok to mas da adu to ba ada to ba adu to ba moi sing se ama su oi sunu mai tai su sunu pangan su sunu loina chingtho phar ga ne mapum thik phure ga matung manau sigum ba wari se ha santok kidra machi to kidra na khoi kang mani nu sine dra ba to kidra na che tha na mathun du da ba kan pu ga da aduga masu tawna na basu leite aduga ngang ni bani sak li bani na tawja sari kan da wani dei to ai khoi nong ti yaudi sungau su yauro phatta bai du di phatta bai gi hidak leitam ni na warak pi na bana dum warak tam na ti nang ai yaw bro nang ai yaudi ha ai khoi matam man da khara ngau chenam ni sa pu sa khara saru guli chaba number 4 chab di na ti na ha ai khoi to ke matam dum to isin mi na phanyam yon ge su yon junu ha aduna yole aduna trak karbar tawre aduna number 4 yole phanayam yon sonu ne yoning ba moidu yon sono ba sabi ga da bai bung oi bi am singdo madu du na sabi dra di yoli ba ma bu sit khidro nati sabi ru no ba sungsa sabi ru no mi sadrab di sungche chil loe ba as yamo pura aroi bi ni chomani chomiko masih koi thonga du da ne as ataw bi yoli ni kholi ne masih da mi na taw ne mingsel khan to ro masih da like ka phit pat to khay yola mi ne madagi de koi sai da lei mi jing ne madu lei ga ni thinoi sabi na de do khara bazar ma ya khara chakot pa mapam sing de madu yam sil le ba as sa ke jang ga je yom de nga thong ba da ba madu lei na rim ni ko makkan makhong mathun makok masai loina madu matum maranga du lei re loi charim ne ba as adu yamo akhoi de ne yola manu pa do ma thi kari no khang mi ni ire le bi dra ba khang de khale ro tok thokre madagi di mai dukan du khakta huji nong khang sai de na le ba adu ni ne ina hari se ati pangan na number 4 yoli mai te na number 4 chai pangan adu ada adu ade mai te adu ada na hun na ngang na bai ma thau ta di mi ngasi la lon da na khotna tawraga masi de chari ba kholi si kanan chari gi sabiri baby me bungo jing dun sabi daptar de la lon ba da kanai hari mi du ma dum la lo la roe nati ngasagi yu yon ba du su yu yon ba mi du da dum pangtai tai na ya pon tim thakli bu kangu du su khar tai na phai yu yoli ma du tapta yon ja sunun yoli du kari gi no thak na mi le bai ne thakli jing du chama na tok thong yu du yon gi dro adu mai tok da ngasagi number 4 chai na ngasagi le jing do number 4 yole ni mi ngon tai na bai me hota yoning ba du yole sun sabi ga da bai bungoi bi am sing du tok pi rab de adum yoli kangu du tan da du marai tok chane ba as yamung sai da hoi ba yamung ni topic si sai da hoi pora ro ni wari ga tok ki madu do ina khana ge yare nang wari du makha ta ge na hai bai wani nati ai ngon da chu kitang khangal di hints to sini dai na hai di leipak si thok li beirang si aseng ma khang dring da pangang ngang nab do adui wani da ai su nang wari si da seng du khang dram na ai su pangkhan da khal lai ra ba pangkhan kam ni na phab du khalab di phai na tar di phirep tu ai na heroin udori da ber un udori ai men manam ta dre
nang wari duna jara jara khangning bai wani sumai tongni ningon hinsu khar piradi phaidana nati tholip thogdok thumai tai na sini pangan aduni na kashu oinam drijini madai di mayam na di hainab da di kaidau mai tai ga pangan ga du tawre da tawre nati khananing du khana sunu tomaga chawba khana bai ya aina suma mang da haikri duni rafi ga tomaga khanab do rafi ga tomaga dum khanan je madu mai tai ga pangan ga nati mi ani khaki makoi ni gi problem da khana bai wani madai da kanglu pusana ta ra di nati kamdok dori game sidai di khara leira di thoba nu piumga adai di moirang ni nu pam khanare di moirang ga thoban ga khanare na moirang ga thoban ga thang ya na dori bra singjamai di nu pam ga kawa di nu pam khanare ngalas singjamai masa ga kawa masa khanare ni yan thana dori bra as pura aroi bi yamu gi wafam se yamu adu bune men ta da mi singste haigum na yamu post tor liba facebook to masli do wati warem tawdana mathau leitaba mayum da dilupa bok tani khangdaba singse wati warem tawdana masli da kanglup ki rang sagana honari singasa makhoi singse phagal erga makhoi je serak pigadam makhoi da sum chaga chungna nga net thingina ba internet thingina ma se I pau khangdana ba tholiba thodok se internet thingam da bagina khara su yang na phabai wan internet ka thingjalam tar di ba aseng ma chum khangdana ba bhab na wakhan na pangsa da sagatana men man ta da lambi da ba amana ama da khut thanaram da kanglup ki rang tholo ma ya bagi maramam leibjani adu de chumni yam seng na rab de khoi sem na te tawdrab su net thingi dab si masim di yam phaba thabam nem haib tai ai ngai khoni ngasang khai wari lim nen lerege chom da kanglup ki rangi matang da khanab leiren achi yamo masi su khana de ya dabani yamo masi nei ne de ya dabani masi de mathong marang khang da sing sin leiba kai ne no siliu sing se matang matam chap chana machin sing mi la ga ut ni wai ni khang di saru ni khang ki nam chal ga thamau dur di ne kanglup ki rang thok na no se moi yam siliba hojik su nakan na ma da ba kai su na tab adu ga da ga hunna de na leiriba kai su kan dab de sai ta pura aroi bi ni hari yare wari du makha mache nam tang tarau se ngang le de numit tare ga du tawri gan tawrani wari lirim ne na sungloi suloi di karino men manam tadre as yamo khara phajaba wari di khara sang wari di khara dum nungai bani khara nungai ba si mayam pothari na tro mayam potha ba si ing tap na dum leirim ne ba ing tap ba si dum santi lak ka dum santi lak ba si yare nangi wari do santi palanu ko yare santi gi matang du palanu ba yamo yare se point lak saraki adu de gidi kari doroba nati adu dagi di haire karin makha tadrisu yamo wari kau thokre adai ai wari du sini ne wasai digi karino nang chaubai du swe hospital ne leire haire santi ge du ge thadoi sena moini wangang na krena nati matam kaya no man ngai ni khoni gan hari du nang Phireppa du halakpham du leikhrabar na trga ma krai lerino du maron mari du ken wari du kitang hairo wani yamo wari ning senge yamo adu dagi di no mutane Phireppa do ma Phireppa lai haidori bro nang sibo nati mi yamo Phireppa do sunglak lakidre karino ni hari was nang wari si di Phireppa di sunglak lak loi do de thadoi sena ga sungthung thungna da bai wani sungthung thungna da bai di sungtheng thengna da bai duna wari si loire ni yare nang wari makhat liranu wari taro khoidau sawgale nati nang nga sangi liri bari si Phireppa na yum mai chak padu degi amona lakidaba duge kadai wai dino man leri do as yamu wari si amuk ta dili ki ke dogi yamu kani do khang di sai ta wai ba amuk ta di ta ko ke dogi yamu sini se wai na halak tre ba wai na halak ta baje tha manga taruk tare nipan mapan tara se hau gre ba madu digi hau gi bidi hen to ki dane che sahi ama ani ahum mari manga taru makoina sahi kungo humdoi mari manga duda moina ahan bagi first semester second third fourth madudagi sum thengnarak tabduna sahi taruk mapung phagi du makoi masagi sahi kuntaret kumagi chang sugalak matam adai du dane mi yamo keidoraba adudagi moi keidorage ba yamo madudagi di Phireppa do madi asamgi halakandi haiba mafam duda mama se asamgi halakandi dudagi mapam oilerame ba madudagi di makhoi di mafam madu da leiraba jani dana adai ngasangi wana leirib si makhoi di mafam du da num lotan leirab jani siamo yamno nungsiboan mafam madu da makhoi ke dorga lei machan nupi ne mabung ne mama du ne mama gi mapam du da makhoi di mayum mai thaki badu dugi mama na mongoda akan wafam ma thamba jani dana gari wafam thamiba yamo mama na harise mafam madu da leirdi nangi punsi changjen telani nangi pabung na ningamba ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯪꯂꯥꯟꯁꯤ ꯃꯪꯐꯥꯎꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯟꯁꯤ ꯃꯥꯡꯉꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯅꯦꯃꯤ ꯌꯥꯝꯕꯣ ꯃꯈꯣꯏꯗꯤꯀꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯊꯣꯛꯑꯕꯅꯤꯗꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯤ ꯍꯩ ꯃꯥꯗꯤ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯑꯋꯥꯠꯄ ꯑꯃ ꯂꯩ ꯍꯥꯏꯗꯅꯅꯦ ꯕꯖꯥꯔꯗ ꯊꯣꯛꯑꯝꯒꯅꯤꯅꯦ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯩꯇꯕꯗꯨꯗ ꯃꯥꯒꯤ ꯇꯦꯕꯜꯁꯤꯗꯁꯨ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛꯁꯤꯗ ꯊꯝꯃꯝꯃꯤ ꯑꯩ ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯂꯧꯁꯟꯒꯦꯅ ꯇꯧꯕꯅꯤ ꯍꯩ ꯅꯈꯣꯏ ꯇꯥꯃꯣꯆꯧꯅ ꯍꯣꯠꯅꯔꯤꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯤꯕꯁꯤꯡꯗꯣ ꯍꯣꯔꯦꯟꯅꯦ ꯂꯩꯔꯝꯗ꯭ꯔꯒꯅꯦ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤꯀꯣ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯌꯨꯀꯣ ꯏꯃꯥ ꯃꯥꯅ ꯄꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯁꯟꯕꯤꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯁꯤ ꯍꯣꯔꯦꯟ ꯄꯥꯏꯊꯣꯛꯑꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯅꯦꯕ ꯐꯖꯅ ꯄꯨꯁꯟꯕꯤꯌꯨ ꯂꯥꯛꯄꯒꯤ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯅꯤꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯆꯪꯉꯦꯅꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜꯗꯅꯦ ꯅꯪꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯈꯤꯕꯁꯦ ꯏꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯒꯥꯔꯤ ꯃꯆꯥꯗꯨꯕꯨ ꯊꯧꯕꯗꯨꯕꯨ ꯅꯪꯕꯨ ꯈꯨꯠꯂꯣꯏꯕꯔꯅꯦ ꯅꯪꯕꯨ ꯏꯃꯥ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯦ ꯒꯥꯔꯤꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯂꯧꯕ ꯒꯥꯔꯤꯅꯤ ꯑꯗꯨꯕꯨ ꯊꯧꯕ ꯑꯗꯨꯝ ꯌꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯒꯤꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯅꯪꯅꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯡꯈꯩ ꯐꯩꯗꯣ ꯅꯪꯅꯅꯦ ꯏꯃꯥꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗꯅꯦ ꯏꯃꯥꯅ ꯂꯩꯐꯝ ꯆꯥꯐꯝ ꯍꯦꯛꯇ ꯈꯪꯗꯕ ꯏꯃꯥ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯌꯦꯡꯊꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ ꯑꯩꯕꯨ ꯃꯤꯅꯒ ꯍꯥꯠꯈꯤꯗꯧ ꯃꯥꯟꯕꯔꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯎꯔꯝꯃꯦ ꯌꯨꯝ ꯑꯗꯣ ꯉꯁꯤꯁꯨ ꯃꯩꯈꯨ ꯑꯗꯨꯃꯛ ꯀꯥꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯛꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯛꯅꯗꯦꯅꯦ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯂꯕ ꯇꯨꯁꯣꯟ ꯃꯥꯁꯣꯟ ꯀꯌꯥꯒꯤꯗꯤ ꯂꯩꯐꯝ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯒꯅꯦ ꯑꯈꯟ ꯑꯊꯧꯒꯤ ꯃꯐꯝ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯅꯔꯝꯕ ꯌꯥꯏꯌꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯗꯤ ꯆꯥꯅꯕ ꯂꯩꯇꯦ ꯌꯨꯝꯉꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯛꯄꯗꯨꯕꯨ ꯅꯪꯅ ꯈꯪꯂꯛꯄꯗꯒꯤ ꯊꯣꯡ ꯀꯥꯎꯊꯣꯛꯇꯨꯅ ꯃꯅꯤꯡ ꯊꯣꯛꯇ ꯊꯣꯛꯂꯛꯄꯒꯤ ꯐꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯝꯗ꯭ꯔꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯡꯂꯝꯗ꯭ꯔꯕ ꯅꯪꯁꯨ ꯃꯤꯀꯞ ꯊꯣꯛꯂꯝꯂꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯁꯤꯍꯧꯗ꯭ꯔꯦꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯇꯝ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯄ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯅ ꯃꯩꯈꯨ ꯀꯥꯕꯗꯨ ꯉꯔꯥꯡꯒꯤ ꯃꯪꯗꯁꯨ ꯎꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨꯏꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇꯅꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯗꯨ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯚꯔꯥꯗ ꯂꯩꯔꯒ ꯅꯪꯕꯨ ꯅꯠꯇꯦ ꯀꯌꯥꯔꯛꯅꯣ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅꯅꯦ ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯏꯃꯥꯅ ꯆꯥꯕ ꯊꯥꯖꯕꯤꯌꯨ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯏꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥ
ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯩꯔꯨꯁꯦ ꯏꯃꯥ ꯃꯁꯤ ꯃꯇꯪꯗꯤ ꯏꯃꯥꯅ ꯌꯥꯕꯤꯌꯨ ꯏꯃꯥ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯑꯩ ꯌꯥꯗꯨꯅ ꯂꯥꯛꯂꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯃꯗꯤ ꯂꯩꯍꯧꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯂꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯄꯥꯝꯃꯤ ꯏꯃꯥ ꯌꯦꯛꯅꯕꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯔꯛꯂꯕꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯆꯥꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯆꯥꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅ ꯊꯝꯂꯝꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦꯅ ꯂꯩꯔꯕꯗ ꯆꯍꯤ ꯀꯌꯥ ꯂꯩꯒꯗꯧꯔꯤꯒꯦ ꯑꯌꯥꯝꯕ ꯆꯍꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦꯗꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯟꯗꯝ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯈꯜꯂꯤ ꯏꯃꯥ ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯅꯪ ꯉꯝꯂꯔꯣꯏ ꯅꯪ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯀꯔꯤꯒꯤ ꯃꯥꯏꯊꯤꯖꯔꯨꯒꯅꯤ ꯏꯃꯥ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤꯅꯤ ꯑꯩꯒꯤ ꯏꯆꯜꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯑꯩ ꯄꯥꯕꯨꯡꯅ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟ ꯏꯃꯥꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤꯃꯛ ꯐꯥꯎꯅꯗꯨꯅ ꯏꯃꯥ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯍꯜꯂꯤꯕ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯍꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯨ ꯃꯤꯅꯤ ꯂꯥꯏꯔꯕꯁꯨ ꯅꯣꯡꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯇꯨꯅ ꯃꯁꯥꯒꯤ ꯈꯣꯡꯐꯝ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯄꯥꯝꯃꯤꯅꯦ ꯏꯃꯥ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯨ ꯃꯗꯨꯅꯤ ꯃꯤꯑꯣꯏꯕꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯃꯤꯑꯣꯏꯕꯗꯤ ꯃꯥꯅ ꯂꯩꯔꯨꯕ ꯁꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯤꯑꯣꯏꯕꯅ ꯈꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯏꯆꯥꯅꯅꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯗꯕꯅꯤ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯃꯥ ꯃꯗꯨꯃꯛ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯆꯥꯎꯕꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯃꯥꯗꯤ ꯅꯣꯡꯃꯇꯁꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯈꯤꯒꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯆꯥꯅ ꯈꯪꯂꯛꯂꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅ ꯊꯃꯣꯏꯅꯨꯡꯗ ꯈꯨꯗꯨꯝꯅ ꯆꯦꯠꯅ ꯁꯤꯡꯅꯗꯨꯅ ꯏꯃꯥ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯆꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯂꯩꯇ꯭ꯔꯦꯅꯦ ꯏꯃꯥ ꯌꯥꯝꯅ ꯐꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯕꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯈꯪꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯀꯅꯥꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯀꯅꯥꯅ ꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯏꯃꯥ ꯅꯆꯥꯅ ꯉꯁꯤꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯤ ꯃꯗꯨꯒꯤ ꯃꯔꯥ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯕ ꯄꯥꯝꯗꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕꯒꯨꯝ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯦꯝꯁꯤꯡꯅꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯕꯁꯨ ꯅꯄꯥꯕꯨꯡꯒꯤ ꯃꯪꯂꯥꯟ ꯑꯗꯨꯃꯛ ꯐꯥꯎꯅꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯡꯅꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯅꯆꯟꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯊꯥꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯌꯨ ꯏꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯗꯦ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯂꯩꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯇꯦꯡꯁꯤꯟꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯀꯥꯡꯕꯨꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯔꯥꯎꯔꯣꯏ ꯑꯩꯗꯤ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ ꯃꯗꯨꯅꯅꯤ ꯅꯄꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯒꯤ ꯃꯔꯝ ꯑꯩꯁꯨꯅꯦ ꯅꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯅꯥꯐꯝ ꯇꯥꯐꯝ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯏꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯗꯦꯅꯦ ꯐꯤꯔꯦꯞꯄ ꯏꯃꯥ ꯌꯦꯛꯅꯕꯒ ꯂꯝꯕꯥ ꯄꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯩꯈꯣꯏꯕు ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯅꯣ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯗꯨꯗꯤ ꯏꯃꯥ ꯅꯆꯥꯅ ꯄꯥꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯏꯃꯥꯗꯤ ꯂꯥꯝꯕ ꯐꯪꯗꯦ ꯅꯪꯒꯁꯨ ꯃꯤꯑꯣꯏ ꯈꯔꯒ ꯈꯟꯅꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩ
ꯃꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯟꯅꯈꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯛꯇꯗ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯑꯄꯣꯛꯄꯅ ꯊꯝꯂꯝꯕ ꯋꯥꯐꯝ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯗꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯄꯥ ꯁꯥꯃꯨꯡꯉꯧꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒ ꯈꯟꯅꯈꯤꯕ ꯏꯃꯥ ꯑꯩꯒ ꯈꯟꯅꯈꯤꯕ ꯃꯤ ꯔꯣꯀꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯈꯣꯏ ꯂꯣꯀꯞꯇ ꯊꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯍꯣꯠꯅꯕ ꯑꯃ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯣ ꯅꯪꯅ ꯍꯦꯛꯇ ꯍꯥꯟꯅ ꯂꯦꯞꯀꯅꯨ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯠꯄ ꯇꯜꯂꯤꯕꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯅꯄꯥꯕꯨꯡꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯁꯦ ꯃꯪꯐꯥꯎꯅꯕ ꯑꯃꯠꯇ ꯉꯝꯂꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯉꯁꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯀꯣꯛꯇꯒꯤ ꯂꯥꯞꯅ ꯊꯝꯈꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯞꯅ ꯊꯝꯈꯣ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯎꯅꯤ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯅꯕꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯗꯁꯨ ꯊꯥꯖꯕ ꯑꯃ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯨꯁꯤꯀꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯤ ꯉꯁꯤꯁꯨ ꯅꯆꯥꯅ ꯅꯍꯧꯅ ꯅꯤꯡꯁꯤꯡꯉꯤ ꯉꯁꯤ ꯅꯆꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯩꯈꯨ ꯈꯨꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯏꯃꯥ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯅꯆꯥꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯐꯝ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯒꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯀꯅꯤꯌꯦ ꯁꯦ ꯅꯪꯅꯦ ꯋꯥꯐꯝ ꯑꯗꯨ ꯅꯪꯒꯤ ꯀꯣꯛꯇꯒꯤ ꯂꯥꯞꯅ ꯑꯃꯨꯛꯇ ꯊꯝꯈꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯅꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯗꯅꯕꯨ ꯅꯪꯅ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯪꯒꯤꯅꯦ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦꯁꯦ ꯂꯥꯎ ꯇꯥꯔꯤꯕ꯭ꯔꯥ ꯁꯟꯙ꯭ꯌꯥ ꯇꯥꯔꯤ ꯏꯃꯥ ꯁꯤꯗ ꯂꯩꯔꯤ ꯇꯥꯃꯣꯁꯦ ꯀꯔꯤꯅꯣ ꯇꯥꯃꯣꯒꯤ ꯆꯥꯅꯤ ꯁꯤ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯁꯤ ꯊꯛꯆꯜꯂꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯈꯔ ꯐꯥꯊꯅꯅꯕ ꯑꯩꯒꯤ ꯏꯆꯜꯇꯅꯤ ꯋꯥꯖꯔꯛꯂꯕ ꯏꯆꯟ ꯁꯅꯥ ꯂꯩꯄꯥꯛꯇꯁꯨ ꯑꯗꯨꯝ ꯋꯥꯏ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯋꯥꯃꯤꯟꯅꯔꯤ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯧꯅ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗꯅꯦ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯠꯁꯤꯀꯣ ꯆꯠꯀꯅꯤ ꯀꯔꯤꯒꯤ ꯆꯠꯇꯅꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤꯌꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣꯆꯧ ꯆꯠꯇꯗꯤꯀꯣ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯁꯨꯝ ꯇꯥꯔꯨꯔꯒ ꯅꯠꯇꯦ ꯅꯪꯅ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯇꯨ ꯅꯃꯤꯅ ꯎꯔ ꯂꯤꯕꯗꯧ ꯇꯧꯔꯤꯁꯤ ꯄꯪꯉꯥꯏ ꯍꯥꯏꯖꯜꯂꯤꯕꯖꯜꯂꯦꯕ ꯅꯠꯇꯦ ꯏꯇꯣ ꯅꯪ ꯋꯥꯔꯤꯁꯤ ꯊꯣꯛꯈꯤꯀꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯌꯥꯝꯃꯣ ꯋꯥꯔꯤꯁꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯧꯕꯗ ꯂꯤꯈꯤꯕꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯏꯇꯜꯗꯨ ꯌꯥꯝꯃꯣꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦꯕ ꯌꯥꯝꯃꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤꯗꯨ ꯃꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯣꯃꯦꯟ ꯑꯣꯏꯔꯣꯛꯁꯦ ꯃꯦꯁꯦꯖꯇ ꯏꯒꯦꯔꯥ ꯀꯩꯗꯧꯒꯦꯅꯣ ꯑꯩꯅ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯍꯥꯏꯈꯤꯕꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯃꯤꯅ ꯉꯥꯡꯕꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯗ꯭ꯔꯦꯔꯒ ꯍꯧꯖꯤꯛ ꯈꯛꯇꯕ ꯄꯦꯄꯥ ꯄꯨꯡꯉꯥꯡꯗ ꯍꯪꯉꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯤ ꯋꯥꯔꯤ ꯂꯤꯐꯝ ꯂꯥꯛꯐꯝ ꯇꯧꯐꯝ ꯈꯪꯉꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 6-8ꯀꯤ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯅ ꯅꯣꯡꯃꯗ ꯀꯃꯥꯏꯅ ꯂꯤꯔꯒ ꯂꯣꯏꯗꯣꯏꯅꯣ ꯃꯇꯦꯛ ꯑꯩꯅ ꯁꯨꯝ ꯂꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯄꯨꯡ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯃꯤꯅꯠ 90 ꯈꯥꯏꯗꯣꯔꯛꯄꯗ ꯄꯥꯠ 6 ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯌꯥꯝꯈ꯭ꯔꯕꯅꯣ ꯃꯤ ꯂꯤꯔꯛꯏ ꯋꯥꯔꯤꯁꯦ ꯐꯤꯂꯝ ꯑꯃꯗꯒꯤ ꯍꯦꯟꯈ꯭ꯔꯕꯅꯦꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝꯕꯧꯅ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯅꯪ ꯋꯥꯔꯤꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯧ ꯇꯧꯏ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯒꯦꯁꯨ ꯇꯧꯏ ꯑꯗꯩꯗ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯆꯍꯤ 6-7 ꯃꯄꯥꯟꯗ ꯂꯩꯁꯤꯜꯂꯛꯂꯤꯕꯗꯨꯗ ꯅꯣꯡꯃꯇꯁꯨ ꯀꯔꯤꯅꯣ ꯆꯥꯎꯕꯅ ꯃꯃꯥꯟꯅꯕ ꯂꯩꯕꯗꯁꯨ ꯄꯥꯎ ꯐꯥꯎꯗ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯗꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯗ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯑꯗꯨꯗꯤ ꯆꯍꯤ 6 ꯈꯥꯡꯗꯨꯗꯤ ꯀꯔꯤꯗꯧꯔ ꯈꯥꯡꯉꯤꯕꯖꯥꯠꯅꯣ ꯑꯁ ꯌꯥꯝꯃꯣ ꯃꯇꯝꯗꯨꯗꯤ ꯆꯍꯤ 12-14 ꯃꯤꯒꯤ ꯌꯪ ꯂꯥꯎꯅ ꯐꯖꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯥꯡꯕꯁꯤ ꯆꯍꯤ 6 ꯈꯥꯡꯉꯕꯅꯤ ꯑꯗꯨꯏ ꯋꯥꯕꯗꯤ ꯆꯍꯤ 6ꯇꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯗ ꯆꯍꯤ 35 ꯒꯥꯏꯅ ꯑꯗꯨꯒꯤ 23 ꯒꯥꯏꯗꯨꯗꯤ ꯑꯗꯨꯝ ꯄꯪꯍꯧ ꯍꯧꯅꯩꯕ ꯌꯥꯝꯕꯨꯗꯤ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯅꯠꯇꯦ ꯂꯥꯁꯇ ꯊꯨꯡꯅꯗꯣꯏ ꯅꯠꯇ꯭ꯔꯦ ꯅꯪ ꯋꯥꯔꯤꯁꯦ ꯑꯁ ꯌꯥꯝꯕꯨ ꯑꯝꯇ ꯉꯥꯏꯈꯣꯗ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯁꯜꯂꯛꯄꯁꯦ ꯃꯁꯤꯗꯅꯤ ꯈꯣꯏꯗꯧꯒ ꯁꯧꯒꯠꯂꯛꯏꯁꯦ ꯃꯦꯟ ꯃꯥꯟ ꯑꯝꯇ ꯇꯥꯗꯦ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯃꯤ ꯊꯨꯡꯅꯗ꯭ꯔꯤꯕ ꯋꯥꯔꯤꯁꯦ ꯊꯨꯡꯗ꯭ꯔꯤꯕ ꯑꯩꯁ
ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯁꯦ ꯊꯨꯡꯗꯤ ꯊꯨꯡꯅꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯌꯥꯝꯃꯣ ꯃꯗꯨꯒꯤ ꯄꯣꯏꯟꯠꯗꯨꯗꯅꯦꯕ ꯂꯥꯛꯀꯗꯧꯔꯤꯁꯦ ꯄꯣꯏꯟꯠꯗꯣ ꯃꯗꯨꯒꯤ ꯄꯣꯏꯟꯠꯗꯨꯅꯦꯕ ꯂꯥꯛꯀꯗꯧꯔꯤꯁꯦ ꯃꯗꯨꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯑꯗꯨ ꯂꯥꯛꯅꯕꯅꯦꯕ ꯂꯥꯛꯏꯕ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯕꯅꯦꯕ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯥꯝꯃꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝꯃꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤ ꯌꯥꯝꯃꯣ ꯅꯅꯥꯍꯨꯝꯗꯨ ꯊꯥꯖꯟꯗꯅ ꯋꯥꯔꯤ ꯂꯤꯕ꯭ꯔꯥ ꯏꯕꯨ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯔꯣꯏꯕꯗꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯗꯤ ꯋꯥꯔꯤ ꯂꯤꯕ ꯃꯤ ꯆꯩ ꯆꯥꯕ ꯇꯣꯛꯀꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯃꯆꯤꯡ ꯑꯔꯥꯡꯗꯣ ꯍꯧꯔꯛꯇꯅ ꯌꯥꯝꯃꯣ ꯑꯩꯈꯣꯏ ꯌꯥꯝꯃꯣ ꯂꯥꯏꯊꯣꯔꯛ ꯆꯨꯞꯁꯤꯔꯦ ꯌꯥꯝꯃꯣ ꯀꯔꯤ ꯇꯧꯁꯤ ꯌꯥꯝꯃꯣ ꯌꯥꯔꯦ ꯋꯥꯔꯤ ꯃꯈꯥꯗꯨ ꯇꯥꯗꯣꯔꯗꯤ ꯇꯥꯁꯜꯂꯧꯁꯦ ꯌꯥꯝꯃꯣ ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ 3 ꯍꯧꯈꯤꯕꯗꯨꯗꯒꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅꯦ ꯃꯃꯥꯅꯦ ꯃꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯒ ꯒꯤꯔꯤ ꯇꯧꯗꯨꯅ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯄꯥꯊꯗꯅ ꯃꯁꯤꯗꯒꯤꯗꯤ ꯀꯣꯂꯦꯖ ꯃꯄꯨꯡ ꯐꯥꯈ꯭ꯔ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯊꯗꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯅꯣ ꯍꯦꯛꯇ ꯃꯥꯅ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯅꯣꯅꯤ ꯃꯥꯅ ꯄꯥꯕꯁꯤ ꯃꯔꯤ ꯄꯥꯕꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯅ ꯊꯥꯗꯣꯏꯒꯤ ꯋꯥꯒ ꯆꯪꯗꯦ ꯃꯃꯥꯟꯅꯕꯒꯤ ꯋꯥꯒ ꯆꯪꯗꯦ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯒ ꯆꯪꯗꯦ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯕꯅꯣꯕ ꯑꯁ ꯌꯥꯝꯃꯨꯡ ꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯤ ꯃꯤꯠꯇ ꯐꯖꯅ ꯎꯔꯕꯅꯤꯅ ꯌꯥꯝꯃꯨꯡ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯦꯖꯨꯋꯦꯠ ꯀꯥꯏꯗꯨ ꯑꯗꯨꯝ ꯄꯥꯁ ꯇꯧꯔꯤꯕꯅꯤ ꯅꯠꯇꯦ ꯈꯔ ꯃꯔꯛꯇ ꯉꯥꯎꯁꯟꯅꯗꯅ ꯈꯣꯠꯆꯟꯅꯗꯅ MUꯗ ꯃꯤꯡ ꯆꯜꯂꯨꯔꯒ ꯀꯣꯟꯅ ꯂꯣꯏꯁꯟ ꯉꯝꯗꯗꯅ ꯁꯨꯝ ꯇꯣꯛꯈꯤꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯣꯏꯁꯟꯒꯦꯗꯤ ꯑꯗꯨꯝ ꯂꯣꯏꯁꯟ ꯌꯥꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯤꯕꯨ ꯑꯩꯁꯦ ꯀꯔꯤꯝꯇ ꯁꯣꯔꯣ ꯁꯔꯥ ꯀꯔꯤꯝꯇ ꯄꯥꯊꯣꯛꯇꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯉꯥꯡꯉꯤꯕꯗꯨꯕꯨ ꯅꯅꯥꯍꯨꯝꯗꯨꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯛꯇꯅ ꯃꯦꯟ ꯃꯥꯟꯇꯔ ꯋꯥꯔꯤ ꯂꯤꯕ꯭ꯔꯥꯕꯨ ꯑꯁ ꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯑꯇꯩ ꯅꯠꯇꯦꯁꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯕꯨ ꯅꯠꯇꯦꯁꯦ ꯃꯥꯅ UPSCꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯨ ꯃꯥꯅ ꯊꯥꯅꯤꯡꯕ ꯃꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯗꯨꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯪꯂꯝꯕ ꯃꯗꯨꯒꯤ ꯃꯪꯅꯦꯕ ꯃꯗꯨꯒꯤ ꯃꯪꯗꯣ ꯃꯃꯥꯅꯅꯦ ꯁꯤꯡ ꯂꯥꯏꯔꯕ ꯃꯆꯥꯗꯤ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯃꯗꯨ ꯎꯁꯤꯠꯇꯁꯅꯨ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯗꯨꯗ UPSCꯒꯤ ꯑꯦꯛꯖꯥꯝꯗꯨ ꯊꯥꯗꯣꯛꯇꯅ ꯅꯪ ꯃꯪꯐꯥꯎꯅꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯁꯤꯅꯤꯗꯅ ꯑꯩꯁ ꯑꯗꯨ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯋꯥꯅꯤꯗ UPSC ꯑꯦꯛꯖꯥꯝ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨꯅꯤ ꯌꯥꯝꯃꯣ ꯀꯟꯅ ꯍꯣꯠꯅꯗꯅ ꯃꯥꯅ ꯃꯗꯨ ꯊꯥꯕꯗꯨꯅꯦ ꯃꯤ ꯑꯦꯛꯖꯥꯝꯗꯨ ꯊꯥꯕꯗꯨꯅꯦꯕ ꯑꯦꯛꯖꯥꯝꯗꯨ ꯄꯤꯈ꯭ꯔꯒ ꯃꯗꯨꯒꯤ ꯔꯤꯖꯜꯠ ꯉꯥꯏꯗꯅ ꯃꯥꯁꯤ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤꯁꯦ ꯌꯥꯝꯃꯣ ꯃꯁꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯕ ꯌꯥꯝꯃꯣꯅ ꯋꯥꯔꯤꯁꯤ ꯃꯦꯟ ꯃꯥꯟꯕꯇ ꯇꯥꯗꯦꯕ ꯑꯗꯨꯇꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯤ ꯉꯁꯥꯏ UPSC ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯊꯥꯗꯣꯏ ꯁꯅꯥꯅ ꯀꯝꯗꯧꯕ ꯑꯁ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯡꯁꯤꯕ ꯆꯥꯎꯕꯒ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦꯗꯅ ꯃꯃꯩꯊꯪꯗꯗꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯣꯏ ꯋꯥ ꯇꯥꯟꯅꯔꯦꯅ ꯑꯩ ꯅꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯇꯥꯔꯣꯏꯗꯣ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥ ꯇꯥꯕ ꯃꯥꯁꯇꯔ ꯇꯝꯃꯣ ꯍꯥꯏꯗꯅ ꯃꯥꯁꯇꯔ ꯇꯝꯃꯦ ꯃꯥꯁꯇꯔ ꯇꯝꯃꯒ ꯃꯈꯥ ꯇꯥꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯤꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄ ꯍꯧꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯇꯔ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯊꯥꯖꯒꯦ ꯈꯟꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯨ ꯑꯩ ꯐꯣꯇꯣꯅꯆꯤꯡꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯄꯤꯁꯜꯂꯛꯑꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯜꯍꯜꯂꯣ ꯑꯗꯨꯒꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯊꯣꯛꯈꯤꯅꯅꯕꯒꯤ ꯀꯔꯤꯅꯣ ꯃꯗꯨꯃ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯅꯍꯥꯟꯋꯥꯏꯗꯤ ꯀꯔꯤꯅꯣ ꯀꯣꯂꯦꯖꯇ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯝꯕꯗꯨꯁꯨ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯥꯡꯊꯣꯔꯛꯀꯅꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯂꯩꯇ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯐꯤꯔꯦꯞꯄ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯌꯨꯝ ꯃꯩꯗꯨ ꯀꯅꯥꯅꯣ ꯊꯥꯗꯣꯛꯇꯅ ꯇꯧꯕꯗꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯁꯤ ꯊꯥꯗꯣꯛꯇꯅ ꯀꯗꯥꯏꯗꯅꯣ ꯆꯦꯟꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯦꯠꯂꯔꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯅꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯂꯣꯏꯅꯗꯦ ꯇꯤꯟꯅꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨꯒꯤ ꯃꯗꯨꯒꯤ ꯈꯨꯗꯝꯅꯤꯅꯦ ꯅꯆꯥꯁꯤ ꯃꯨꯟꯅ ꯁꯦꯟꯅꯧ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯤꯑꯣꯏ 3 ꯆꯞ ꯃꯇꯤꯛ ꯆꯥꯕ ꯃꯥꯟꯅꯕ ꯇꯣꯉꯥꯟ ꯔꯦꯡꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯤꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯜꯍꯜꯂꯒ ꯃꯥꯒꯤ ꯀꯨꯊꯤꯒ ꯑꯗꯨ ꯌꯦꯡꯊꯣꯛꯑꯒ ꯑꯐꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯀꯥꯟꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯐꯥꯏꯔꯦꯜ ꯂꯝꯇꯥꯗꯗꯤ ꯃꯇꯝꯗꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯒ ꯋꯥ ꯉꯥꯡꯅꯒꯗꯧꯔꯤꯁꯤ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦꯗ ꯑꯩ ꯈꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯕ ꯌꯥꯔꯣꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯃꯇꯝꯗꯨ ꯂꯦꯞꯀꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯒꯅꯤ
ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃ ꯆꯞ ꯆꯥꯅ ꯈꯪꯍꯧꯕꯗꯨ ꯐꯔꯕꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯨꯕꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯁ ꯅꯪ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯊꯥꯗꯣꯏ ꯁꯅꯥꯏꯁꯤ ꯑꯇꯣꯞꯄ ꯃꯤꯗ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯗꯣꯔꯤꯕꯖꯥꯠꯂꯣ ꯅꯠꯇꯦ ꯑꯃꯗꯨꯅ ꯁꯣꯝꯗ UPSCꯒꯤ ꯑꯦꯛꯖꯥꯝꯗꯨ ꯊꯥꯔꯦ ꯔꯤꯖꯜ ꯉꯥꯏ ꯂꯩꯔꯦ ꯍꯥꯏꯔꯦ ꯅꯠꯇꯦ ꯑꯁꯣꯝꯗꯒꯤ ꯔꯤꯖꯜꯇꯣ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯕ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯑꯃꯨꯛ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯗꯤ ꯃꯥꯗꯤ ꯂꯨ ꯀꯣꯛꯇ ꯂꯦꯟ ꯇꯥꯕ ꯑꯩꯗꯨ ꯇꯥꯗꯣꯔꯤꯃꯤ ꯑꯁ ꯌꯥꯝꯕꯣ ꯑꯝꯇ ꯉꯥꯏꯈꯣꯛꯀꯩꯗꯧꯔꯒꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯑꯝꯇ ꯉꯥꯏꯈꯣꯛꯀꯩꯗꯧꯕꯒꯦ ꯋꯥꯔꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯀꯩꯗꯧꯕꯒꯦ ꯃꯥ UPSCꯒꯤ ꯑꯦꯛꯖꯥꯝꯗꯨ ꯊꯥꯔꯦ ꯃꯗꯨꯒꯤ ꯔꯤꯖꯜꯇꯨ ꯉꯥꯏꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨ ꯂꯥꯛꯑꯒꯅꯦ ꯐꯣꯇꯣꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯃꯥꯏ ꯋꯥꯔꯤ ꯂꯩꯔꯤꯕ ꯈꯔ ꯑꯗꯥꯏ ꯃꯇꯥꯡꯗꯣ ꯑꯝꯇ ꯂꯤꯁꯜꯂꯛꯈꯤꯒꯦ ꯀꯩꯗꯧꯕꯒꯦ ꯑꯁ ꯅꯪ ꯋꯥꯔꯤꯁꯤ ꯉꯥꯏꯉꯝꯂꯛꯇ꯭ꯔꯦꯗ ꯁꯩꯇ ꯑꯣꯏꯕ ꯑꯇꯥꯕ ꯃꯤꯅꯁꯨ ꯌꯥꯝ ꯋꯥꯔꯁꯤꯅꯗꯤ ꯅꯠꯇꯦ ꯑꯩꯗꯧ ꯇꯥꯕ ꯃꯤꯁꯤꯡꯗꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯔꯝꯒꯗꯒꯦ ꯑꯗꯨ ꯑꯩ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯅꯠꯇꯦ ꯉꯥꯏꯈꯣ ꯃꯥꯗꯣ ꯉꯁꯥꯏ UPSCꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯀꯝꯗꯧꯔꯕꯅꯣ ꯑꯗꯨꯒ ꯃꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯤꯕ꯭ꯔꯥꯕ ꯑꯁ ꯌꯥꯝꯕꯣ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯤꯈꯤꯒꯦ ꯀꯩꯗꯧꯒꯦ ꯃꯈꯥ ꯑꯝꯇ ꯂꯤꯈꯤꯒꯦ ꯑꯃꯇ ꯉꯥꯏꯉꯝꯗꯕꯁꯤ ꯇꯧꯕꯤꯔꯨꯅꯨ ꯀꯩꯗꯧꯔꯤ ꯌꯥꯝꯕꯣ ꯑꯁ ꯋꯥꯔꯤ ꯇꯥꯔꯤꯅꯦꯅ ꯁꯩꯇ ꯑꯣꯏꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯍꯦ ꯑꯗꯨꯇꯦ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, Tayai, Tayai. Lakle, lakle. Inspector. Tayai, Tayai, Tayai. Loinana ngasisi Diamond TVꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯡꯖꯝ ꯅꯤꯔꯃꯂꯥꯒꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯅꯁꯨ ꯋꯤꯁ ꯄꯤꯕꯤꯔꯝꯃꯨ many happy returns of the day Thangjam Nirmala Devi daughter of Thangjam Hanjao Singh and Thangjam Ongbi Naucha Devi Salungpham Mayalekai Nahaki Punchida Nungaiba Faba Yaifaba Mai Pakpa Nada Yektaba Punchi Nungsangba Duga Toge Kanma Taba Kudimakta Mai Pakpa Oirasanu Mayam Punamana Yaifa Mangol Pibiramu Loinana Masigi Mapunumit Asigumna Mong Manung Pangtok Pangliba Sigumna Mayam Punna Masing Langam Dana Pangtok Oirasanu Ena Yaifaba Oirasanu Pava Kudong Tiba Punamakti Ngaktok Pidana Taibang Mapuna Ngaktok Piba Oirasanu Haidana Yaifaba Fabadu Mayam Dagi Nizari Loinana many happy returns of the day happy birthday Anana Tagachari ngasigi Inspector Tayai Chamapanga Marfuga Mari Suba Tangkak Taviribasing Warisi Warosin Kari Makardi Mayam Soydan Kambiram Nena Kali Mayamsu Druba Dona Warisi Tahaba the Kok Viribra Mihat Mipuna Duada Kitang Laptok Jaraga Tare Awaba Kappa Tawa Singi Wari Relief Game Giwari Mayam Big Tana Kuna Lijara Kiba Horok Padigi Habatale Episode Kia Lik Ramatunda Wari the Kuna Nuxingon Aduga Kitang Sday the Yumpam Wiba Wari Makakudol Tamjavani Mayamda Aduga Masigi Tankokshi Tabiraga Tabiriba Singna Pawirapa comment section the comment amam so then a bibirum Adongi comment Pazaraba Matung de Kuda Pungning Pogot Javaduga Makatana Yam with the Moktowal Tojabada Kudamatting Am Oje Hanana Tagachari Mio Jenny Sig like play viva Hanana Tagachari Tagachari Mbe Mola Devi Sir Druba Toga Wari Sanabata the Noise Makoina Wari Sikitang Kitang moderate Mayam Kana Nina Wari do Lihanman Natragadi Wari do Samjalak Payarodo Wari Sahi Taruk Taret Hibatare the Puna Chahi Taret Nipan Manum the Topo Wari Kawaiva the Wari Sida Pushinjarak Pani Hibatare
adugo wari si maming kari kaukibano Phireppa di kaujabani adu Phireppa kaukibano ngasai comment section da piramona haikiba wari do wari si kari kaukige habase adu wari si ngasi di pakong wini chala thamjaramagi hayeng wina phongjaki wari si maming Phireppa di haibani adugo Phireppa nataba matung do wahai ma haikiba adugi wahai do ina hairam taragdi ma wari si tam nungairo losan mane haitar adu wari si muna tabi min di soi khangani wari si maming Phireppa dot sai samjanjarage am interest leba mina pakom pibire diam nuani thank you so much comment section da pibiram se aduga hayeng di wari si mafam adum khangba yare aduga sidagi di wari si da sugang mai adagi tayai ate yarok pa yare maram di wari si da makoi dum last dim yarok do bani haita thank you so much thagachari hana embe mala devi wari si da haibirak pa du md side khan thagachari aduga Gita Devi thagachari me amari sanaba sing sanabiyo Premchan Wangjam thagachari happy new year sir tapire happy new year thagachari theng abasu thengna Gita Devi thagachari wari fazi tapirak pari nusi tapire chum Madam Sagol Sembe Garani thagachari wari tabiba aduga thongam baning thaujam thagachari Sahi horok pada Madam Tampa IB Mangangi Khonjel Tajaninge wari character yaudre do wari mathang sumjeng minasi thank you so much Sabir Maibam Tagachari Sabir thank you so much yam wajare me am jobiri basing panamak aduga Said Khan Tagachari torom suruga biwagi tabi bagi ko yam wajai thank you so much adu makha tana sanduk chari ba ice com da sanduk chari ba Diamond TV gi channel number 144 da makha ta English movie adu mak ayuk ki pung mafan phawan non stop da mak lejari masi mathang pung mafan tarak matam da hing ta ba phang hodo sing TV channel gi damak ta di ayuk ki pung mafan tarak matam inspector te hanjin ba tangkak soidana adu mak ta biu yeng biu loina na YouTube ta lebiri ba sing di chingkhalaga ta bi ning matam da ta ba yana na bagi da mak adu mak thamjari mayam panamak koi checksina leminasi maragasida koi gi nuksina da bawa kalon sing aduga rumors mayam tawriba sing ja koi yaugum si mara lebagi aduga kari habatare ain lady ain gi habatare aduga sok leba misam mayam so open me yaw ki basing koi mateng pangminasi ngam kari no hona minadana lenga na sumateng pangbo isanu adu makoi punchi de yamna yang na farak po isanu alam da masida nuksi chana na lady ba koi pom namak kaina ba yaroi matam panomak da mina singsep tharak pa singda koina section na lemina si aduga masi khakta na tana koi gi sigumba aran ba wafam sing ke alak matam da koi thaido oga lemina si miyo en nga science inspector te ai haijabadun rafiga toma khanar so rafiga toma ga mkhoi ni khaki ohensi adu maite amadi pangal haidana pusan gomsi singjamai macham ga kawa macham ga khanabadu singjamai degi amaga kawa de amaga khanaboin uhan adum uhallidun ana kawa macha ga singjamai macha ga thangya na hore de haina deba kasu adu mai tawduna aikoina masi pusandana bhona minasi moi khanabadu khanaba ani duga chumara andu pichar tawno bhona hansi ada maram na tawda kanglup ki rang pusalakan da yengthinaba hana sunabagi thabak to honbatan mayam da awa pi bagi thabak kaidong du tawgumsi Facebook to changbiraga mayam punamangna usit hoida bangangnari basing se aikoi yaugum se aikoi sungyaw yaw de comment pa basu yaw de pi basu pijaro aduga maduda comment piri basing do lebak ki oina karam mateng pangrage karam wana da yaw khroge karam yawrum moi ona thangai sengna kana da wani aduna chin kallaga haiba kallaga kana sumwal hodo leite ona Facebook to changbiri kholi do sungyaw yaw birunu sungyeng birunu ngasai jo haiki bedoni yoning bamina ne number 4 yon sanu saga da basing sadra lor yon do mi do taladum tokjan aduna ponomak singa se ko chap man understand la mina se afabadi fanadum la mina se ko sengdok mina se aduna maitei pangal sing ngang iba lon maitei lon ima lon haibatai ningon masanga tani aduna atopa lon ama arabic tamagasu ngang badi maitei lon ngang mangak tani maitei ima gi fanek set pangak tani aduna ponomak singa se khudai set pangak tani dharma tongan jabai wani aduna ponomak sin nuksi sana na lemina na ba wana mina se aduna warem thorem da ko yoksan gum se ko pun hing mina se ponomapu khurum jare